Lakhipuronline puthok saba August ki tang 18 Chagol se nimit ki Khomjinba Pao tabirasi. Ahanbada maroiba Pao. Laibak asida National Defense Academy NDA porikhada nupi singsu mingchanba yaragani. Manipuri lona Bharat Sangbidhan gi nipan suba schedule da chankiba numit Lakhipur da supangthok lagani. Assam Higher Secondary Education Council na MIL gi mahuta amukana alternative English lawbagi ayaba pikre. Lakliba September tha asidagi angang singda COVID vaccine kapa hauraba yai. Amasung Assam da ngarang nauna miyo chatruka kuntra mapan gi masada COVID-19 gi anuba case thengnakre. Laichara sina positive oibagi chang chada suino dasamik teret oiri. Haujik mapung oiba pau tabirasi. Supreme Court na jumsa kaisha numita thokiba maraki oiba order amagi matung ina Laibak asida National Defense Academy NDA porikha gi mingsanbada nupi singsu yawbo yaragani haikre. Hiram asigi matangda tharakhiba PIL amagi paukhumda Justice Sanjoy Kisan Kaul amasung Justice Rishikesh Roy ani ki bench na waroishin takhiba galunana nupi singsu NDA amasung Naval Academy exam da thruk yaba yaragani haike. Panbayai NDA amasung Naval Academy exam asi mamang thabadadi mahigi thak 10+2 oiba luhongdriba nupa khaktana thaba yarambane. August ki tang kun irai numita Manipuri lona Bharat Sangbidhan gi nipan suba schedule da chankiba numit Lakhipur khumanda laiba Gurumai mandop ta pangthok lagane. Naharol Khorirol Silup Assam Lakhipur Assam Manipuri Sahitya Parishad Lakhipur District Committee amasung All Assam Manipuri Students Union Lakhipur District Committee na silang tuna pangthokadaba thoramasida Ilabanta Yumnam President Naharol Khorirol Silup Assam Lakhipur Yumnam Nadia Chan President Assam Manipuri Sahitya Parishad Lakhipur District Committee K. Sumanta President All Assam Manipuri Students Union Lakhipur District Committee na Presidium Member oina saruk yaragani. Manipuri Development Council Assam ki Chairperson Mutum Rina Singh na athoiba mithung oina saruk yagani. Thorunga marilena na Oza Jamaluddin Oza Nongthamam Dhiren amasung Oza Paunam Sandharani na tongan bahiramda che pathokani. Numidasigi thorumda Manipuri Language Advisory Board Sahitya Academy New Delhi gi member Thokchom Bishanath na watem bigani. Assam Higher Secondary Education Council na MIL gi mahuta amukhana alternative English lawbagi ayaba pire. Council gi secretary na August ki tang 19 da thokiba notice amada alternative English asi MIL gi mahuta core subject ki part ama oina laikigani haina phongdokhi. Mahiloisang singna Darpan gi admission portal la changlaga August ki tang 10 gi hauduna update tawna bakhangalakre. Wafam asi Assam ki mahimasing Mantri Ranus Peguna tweet tawduna khangalakibani. Panbayai Council na mamang thabada alternative English asi mathang academic session listing aniga kunmathoi kunithoi gi damak MIL gi list gi lauthok lurabani adubu August ki 19 da thokiba notification amagi matung ina hanagum MIL gi mahuta alternative English lobagi kutong chaba amukhana pirakhibani. Lakliba September tha asidagi angang singdasu COVID vaccine kapa hauraba yai. Wafam asi Indian Council of Medical Research ICMR gi National Institute of Virology Pune gi Director Priya Abraham na phongdokhibani. Chahi ani dagi na chahi 19 ki manungda leiba angang singi damak Covaxin gi ani suba amasung ahum suba trial chathari. Trial gi result asi hek lakpaga angang singda vaccine asi kapa hauragani hairi. Handak Tokyo Olympic da saruk yakiba Bharat ki sanaroi singna lakliba lising aniga kunhumdoi chahigi August ki tang 15 phawbada leibak asigi mahisang 35 da koina chatuna sanabagi lamda mahiroi singbo pukning thawgatpina bakhangan khre. Wafam asi Bharat ki Pradhan Mantri Narendra Modi na Tokyo Olympic da saruk yakiba Bharat ki sanaroi singawari sanabada haikibani. Guwahati Manipuri Rajbari da leiriba Sri Radha Krishna Mandir da kum asigi oiba Sri Radha Krishna ibungo ibema anigi numit mangani gi oiba Julon Jatra gi thorom ngarang August ki tang 19 dagi Irat Puja amadi nupi pala saktuna hokre.
National Highway number 38 ki Nungdoland leiba Bailey Bridge ki plate amasu thangna na ahumrak hanna nanthokduna takibadagi gari sing chatpa yadaduna leiramba adu semlaba matungda ngarang nungthil pung ahumrom tabada pochai puba truck sing natana atai gari sing chatpa yakre tha asigi tang 13 ta asumna plate nanthokduna taruroba matungda semjen khibagi matung Amukhana ngarang ayukta thongi plate sing asi nanthokduna takhibani hairi National Highways and Infrastructure Development Corporation Limited NHIDCL na semjin bedagi panduna leiramba gari sing chatpa hoki adubu thong asida pochai puba truck sing di chatpa yadri hairi Assam ki yaipa yumba loisang na puthokiba COVID-19 bulletin ni batungina Assam da ngarang mioi chatruka kunthra mapan gi masada COVID-19 positive oiba thengna ki laichar asin ngarang Kasar jila da mioi 32 Hailakandi jila da mioi 2 aduga Karingban jila da mioi 8 ki masada COVID-19 positive oiba thengna ki positive oiba ki chang chada 0.8 oiri Assam da ngarang mioi 15 laichar asin laikitaba kolonana Laikidabagi apunba masing lising mga chonga ga kunipan sukre Manipur gi haksel loisang na thokpa pau matungina mioi chahum ga humpumapan gi masada COVID-19 gi anuba case thingnakre laichar asitagi mioi changma ga hutara nipan phaduna hankre layeng chathadin leiriba active case gi masingna lising mga chatru khusumna tarukne Manipur dangarang laichar asina mioi taruk laikidabaga loinana apunba laikidabagi masing lising amaga chatrit ka kunipan sukre Aroibada maroiba pau amukhanna Laibak asida National Defense Academy NDA porikhada nupi singsu mingchanba yaragani Manipuri lona Bharat Sangvidhan gi 9 suba schedule da chankiba numit Lakhipur da supangthok lagani Assam Higher Secondary Education Council na MIL gi mahutta amukhanna alternative English lawbagi ayaba pikre Lakliba September tha asidagi angang singda COVID vaccine kapa hauraba yai amasung Assam dangarang nauna mioi chatruka kunthra mapan gi masada COVID-19 gi anuba case thengnakre laichar asina positive oibagi chang chada 0.8 oiri Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare